Board of Secondary Education Manipur Bosem Louba High School Living Certificate Examination gi Compartmental Special Exam gi Phal Ngasi Laothokhre Nupa Nupi puna Mahiroi lising ani ga chatrukani funipan exam thakibada Mahiroi lising ani ga chatrukatara nithuina pass tawduna pass tawbigi changchada Marifutara nipan dasmik taruk mari oiki Babu Parada leiba Bosem gi office ta pangthokiba exam gi Phal Laothokhpagi thoram aduga mari leinana Bosem gi chairman Akham Joy Kumar na phongdokhibada Hauziki matamda Mahiroi amadi mamam passing na class 10 exam asi laithok padawna uriba asi tawbigano hanagumna dumak exam asi board na lawtuna pangthokigani amadi amuk hena lusin na exam asi pangthokani kanaguma kharana school da oina pangthoklagani hairiba asi su aranba wafamni India pumbada leiriba traditional education system asi NEP 2020 chatnarakpaga iroinana education system asi anobu maikai da purakna bahotnari Haugalakliba Mahiroi singmu job oriented oiba mongda education gi mangal fanghanana bahotna si haike mak na makhatara duna compartmental exam asi haukiba jun kunthra dagi hauduna July 3 fauba pangthokibane exam asi 11 tamgadoriba Mahiroi singna admission tawbada khudong chananaba yariba makai aten matamda Phal haidokpani masida mari leinaba khudingbangna choba thodang lokhi haina thagatpa phongduke main examination compartmental और special examination से पास तो वही छात्र खुदी मक्से अपनी वैल्यू से सब माने ना लोग याय ऐसे जाना मायना समझनेंगे वकी में के दिए हमारे एग्जामिनेशन का हम की तरफ तो compartmental तंग लग पड़ी ना कोई करने को ना तो फ्यूचर दला का एकेडमिक हम हमा सेकेंडरी की ताका ग्रेजुएशन की ताका पोस्ट के ताका हम का करने तमंग में दबा हम करना बन हमी बा नहीं